Asi Thadou na hairi se Imphal da kobio Moirang da kobio Thobal da kobio lakke Manipur gi wangang se hai adu bu som side gi Thadou Kuki nate adu Manipur gi damak tangang se hai tara di we have to sit together, we have to talk together, we have to sleep together no adu ngang dingai phawba da di Thadou se Kuki ne hekta haijil aga karai da gi integrity dum ngang adi so ya roi so oi roi ba so Manipur gi aseng ba lani kanara thidok na se adu gi lani du pulap thingmin na se ko idea of Manipur do implement to se hai bane ngang se hai ban na tade ba jikti puthok na ra se ba adu puthok na ba gi damak tu da ngasi achoba role di majority oi ba state amagi capital su oi ba Imphal maro ina Manipur Meitei singna lit loba mathau tai ba government of India katang tai na ba Kuki narco terrorist katang tai na ba gi su hoi factor achoba amane to da bu indigenous tribes mayam singa chamin na ba thakmin na ba tumin na ba wari sa na ba anywhere in the world sit to dingai phawdi you talk about unity integrity of Manipur so oi roi hai bese masi ji topic ka mari le na Kuki monopoly met Naga Defiance sigi se handak ngasi ne na ba gi matang se da ina su hangjaba da the origin of sigi issue high tare sigi issue se kari di polopra high tare di specifically with reference to the Gorkha or Nepali communities the press release gi tholakpa no na amuka emerge to kiba topic high sera or agenda mani high na ina di khanjai so if you go back into that Kamay na sigi issue se tholakra high tare di if I am not wrong, lalam dagadi ay nakanjaba da May 19 da Imphal Times ki news to da Manipur Gorkha Union hay na Bhanu Pratap Rai President of Manipur Gorkha Union na Manipur ki former Chief Minister and Biren Singh se amuka reinstate to view hiberneva Prime Minister Office ta memorandum thar akan sida sigi Imphal Times na news secretary to rakpane so adu ki duda Gorkha ki aspirations of Kangpopi district hai tare Kangpopi district da leriba Nepali Gorkha ki aspiration thara palle adu ki podu karino hai tara di hun manga sida sorry mari sida Gram Panchayat election to you Haina, former Chief Minister N. Biren Singh na sige pot se Hajana Gorkha aspirations Kangi Bagi Matunina, Otok Charakpai Maram Uduna, former Chief Minister say Amuka reinstate to you Haibane. Adudagi Sahibka, Other Hills Steep Association, predominantly Kuki ideology, Chatabiba, Mayamgi Apunba, Nito. Or Kulakpa or village chairman ki association ne Other Hills ta adu ki composition to yung akan dati prominently Kuki ideology da subscribe to kiba Thadou ki identity Thadou tribe kangku katang ki confine to kiba organization abane sa hilka hai base so ay matam sida ay na moy na sige Nipan 8 village or Nepali or Gorkha Taba Kangpopi district Taba Kangpu Singh authority ki chairman secretary Singh se saman to rakne ba sahil kana adu saman to rakpa se kari ki matang do hai tar adi moina palliwat che matungina adu su May 27 da moina korak se kan Nepali communities mayam Singh se korak se noina nahan Gorkha community na Gram Panchayat khara palle adu ki maram khara pallabuni na adu matang da wari sana se haina sahil kana korak pane ba aina cheki sa bai pot matungina so adu korak pa kansida on the other hand Naga People's Organization ga Liangmai Naga Council Manipur group ani sina akan bamong da Nepali sing da saman tharak pa se sahil kana yam na athingba objection pibiye ba Muina karigi objection PB no hai tar adi but Nepali Nepali ki authorities in the NPO ga kaino na
ꯑꯊꯤꯡꯕ ꯊꯝꯕ ꯄꯣꯠꯁꯦ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯅꯥꯒꯥꯒꯤ ancestral land da tariba Nepali mayamsingse Kuki singna hekta toba yaroi haibneba Naga NPO Naga People's Organization ga Liangmai Naga Council na hajarak pai matungina because Gorkha villages tariba kampopi tariba makai singse ekhoigi lamda Naga gi ancestral land da leiba gi maram oiduna any kind of decision anything moina toba tarabadi Naga bu consult to bidradi city legitimate oiba yaroi mandate puroi haina kan mamongda Naga People's Organization Senapati ga Liangmai Naga Council Manipur na press release 29 May aduga kaino sida 29 May sida tojarok paneba animak sida so adumain to duna sigi pot se issue se karino hai taradi hangom thau taiba number 1 Nepali Gorkha communities in Manipur. Who are the Gorkha or Nepali communities in Manipur? Are they indigenous? Maybe indigenous people or the have a question amala sida. Number 1. Number 2, Ani Subasida, Sigin Nepali Zaga Taba Mapam Sida 2002 dagi Panchayat Gram Panchayat election to Dunala Ame 2012 the Adukisu cancel to Girame. Hayakpa question amala sida. Adu Sahil Kana High Court of Manipur sida noina hojik kise sigi maram se case ama thangatuna writ petition ama thangatuna pending the leiriba sigi court se gram panchayat in 4 villages in Kampopi district predominantly in Nepali villages sida swagi matang sida mamang sarkar da mamangi assembly da haitare former CM aduga leader of the house aduga previous government former chief minister Bobiga kanna ama akan mamuong dasu debate kanna house da to nariba amana Imphal West ki makhada RD and PR na panchayati raj ki matungina election cha chathahan bane gram panchayat se hai amana adugi du court na kakhalakpagi maram oiduna Autonomous District Council ki chatpa jaga oibagi maram oiduna Autonomous District Council ki jaga sida Gram Panchayat se pusinba yaroi amagi se 1970s tagi torakpane nahak ki election to debagi maram oiduna ADC gi arbitrarily hapchin bagi wani Imphal West ki manung da Gram Panchayat ama oina haina adumaina kanna ni na ba debate su house da su thingaraga la eba now adugi pot su ni na deba yadre ba ngasi question ama laiba ani subagi question da number 1 is who are Nepalis or Gorkhas in Manipur number 1 number 2 the gram panchayat elections in Kampopi district for 4 Nepali Gorkha inhabited village kayamuk legal legitimate oibra haibagi ani su laiba aduga Naga gi lamdani hai hojik presently occupied to rapase thagnaba naknaba singse Thadou tribe identity chathakiba Kuki ideology supporter oiba Sahilka Kanguna adugidu hojik di Naga gi hut side leite hojik kise Nepali ga khoi machine yanagar dobni haiba adugi pot gi dispute gi matang sida hai tare hoi monopoly ne Kuki ne haiba maksu yadaba amase hojik writ petition ama High Court of Manipur da Sahilka na chathariba against this panchayat election adugi matang da koramba oiba yaeba whatsoever the case it may be Nepali singsu petitioner dependent ama oina party ama oina High Court da case da yauki legal battle di legal da settle adum togodo po ne authority di taslinga di gram panchayat ki matang sida election togoda to roibra sub judice oirinei oirabasu matter has to be decided by the Honorable High Court of Manipur. Adu gituda Sahilka na Nepali singgi kundiminto singbu kogo di maram di kasing na di oida gineba morally and legally chumam deba because adu gin panchayat ki matang di discuss toge hai tara di
कोर्टा नेपाली मसी को खामा याम सु पार्टी अमा ओइना डिफेंडेंट अमा ओइना याउबनिना सो अदोय तारादी कोर्टुदा दिंगगा दो महुतुदा मोइना स्माइन अदु तोरक हाइबे सिसु याम अंगकवा अमनी whatsoever the case is ne pai ki matang sida lam ki matang su ahum subadu third se sigi lam se naga ki ancestral land oibra or hojik ki sahil ka ki ancestral land oibra haiba ani su laiba aduga nepali gorkha sing se ILP rule 2022 ki matungina manipur gi da indigenous person se da nepali or gorkha sing se chingde ba adugi indigenous people of manipur se kaino in chingye ba recognized tribes aduga meitei pangal aduga meitei mitei si community ahum sing si khatang se kaino na chingye ba adubu nepali sing se taba manipur da taba se it can be traced back as old as 1881 gi mamang digi di tara ga leira bane ba moise adu manipur ge lamda karmai na tara ino hai tara di adugi su another question amane ba so adu Chinggidi and surveillance ama oirabunina. There is no land law in the hills. Anybody can buy and own land. Lamdu mayang macha oiro. Anybody can buy and own land. Madam, there is no LR in the hill areas because hill areas being unsurveyed. Unsurveyed to rabunina loan amatana boy butingi ba matalete ba. LR ngadi Manipur gi scheduled tribe or Manipur gi indigenous people singudi non-indigenous da yonba yaroi haiba amadi athingba amadi leyeba togodobu hojiki nepali mayam singse LR lakpingai mamang degi tar aga leirabuni na manipur sida so indigenous person amak oidrobasu moi se origin se maybe Nepal or Darjeeling or somewhere else ado oirobasu moi se manipur da hojik se yam chawna tar aga leirabuni na adudi some areas se sahilka kangbu henna lina taba jaga su kampopi district manung channa leirabani na moi gi position se kari oiga dobno aiba gi su koi nei na daba ama ya de ba so issue sing se phajana issue to discuss to raga resolve to ba gi mahut to da propaganda or kaino di narrative sida nang naraga kaino to ba gi maram udina manipur se multi ethnic oiba yamna sensitive oiba community mayam sing se khatna room da chatleba solution room da focus to the vida ama narrative side da chatpa oibai maram oiduna manipur gi communal disharmony hai tare unity of manipur is always under threat because the indigenous people of Manipur are not focusing more on the solution but on the false narrative or propaganda that has been spread all across in social media hey the mic comes again propaganda sandok pusing gi kanda baksum le duga community gi understanding di masu gyam namak important ro from to laide duga laide ba potsi hujik la iba question sigi gorkha se kanada koi se tai se sara kanda ko gi rd indigenous in manipur indigenous we belwen and when national report ma panchayat election gi masu town ko ga nei le aba pot laide 2002 de gi hongbo ba du 2012 ta ko cancel ta bi from laide duga amo akoi sahil ka gi sisu tara ga laide mafam se nagana na mata automated area se puina lai ramdana ma koi gi su yam khanna na bagi pot am lai du to to masi gi pot se akoina pot ta hai ta re khoi masem samana la propaganda sandok bagi mahutta nei petition tha na kot to do ko so lai ri sai gi su yam look after to bagi tangai phata to lai ri thank you so much jai gi ta sin lak gi ani subran gi ja akoi hujik tawri ba pot si tongan ba akoi gi kaino gi modbung Nepali kabru like kabru like Nepali degi tori bari Nepali for public information degi kala for Nepali irang part 1 irang part 2 Nepali percent Nepali degi chaharjari Nepali mogi khoi secretary degi chairman sing khine khoi puna sadar hill chief association na kauri basi maroi nojan su phajana thambi khire khoi gi masi gi pochi panchayat ki matter sing mari leinana masida khanana bagi neinana bagi haiba tare ko ba dugumba meeting ni sigi mafam se leide duga masida tonga na akoigi yaning da ba phongdorak pa loop mayamna dagi support torak pa akoigi kopilal naga tham ki pawa pham sing langmai naga council dagi rangmai naga council manipur ade mayam sina mathang
keno to bagi support tor pa mayam am leide duga maru ina haikan hujik si irang thok tana ba peaceful coexistence deida akai ba pirak pasi hujik hujik leide ba phibam sira tawdana bagi aduga maru ina community gi khoigi customary protocol si hai se maru ina aduga traditional governance yam masi thawoi da bani masi respect torom da bani hekka tawning ba tawbagi pot am lak bani madu yaroi laiba khoigi nagani inhabitant indigenous naga sing inhabitant torom ba mafam sing khoigi pali phajana masi sing dedi hekta madu gi hak to lo yar ba posi mayam am leide masi je wasi mafam oiza kan ojamu lak chaning basi oja panbi ki bada hekta toropaga masigi authoritative state ki law sisu yam son bagi mamiam ure aduga tokholai ba khongthang sing ki tongan tongan ba community da mayam khundara ga lei mafam sida community line ki politics ama chathara bra haibagi mayek to senga bra haiba wafam si swai da kamai thambi ningu ja totally community line ki politics change ba maram di kaino ma hai ba sigi sahilka gi potu yenga kan di moina di mayek seng na palle panchayat matters ki matang gi damakta khanana ni na ba ki damakta sigi moi ki jurisdiction ki makha da leiri ba 8 village nepali taba mafam sing ki chairman secretary ko ne ba sigi panchayat matters se high court of manipur da subsidies oina leiba matter amane ba writ petition spy ki matang sida writ petition number 581/2022 adugi case gi makha matungina chathakiba subsidies matter ne ba sigi panchayat se so adu kanduda sahilka gi president chairman hai sera Haukulen Kipgen and 5 others versus state of Manipur nge ba to na ba pot se panchayat gi matang se da they are moina challenge to ki ba pot di 2022 gi government of Manipur RD and PR gi order sida panchayat gram panchayat mari 25 Kobru Laika 26 Toribari 27 Kalapar and 28 Santalabari Parsain under Imphal West 1 CD block community development block the gram panchayat election chathakadobani haina Deves Deval Commissioner RD and PR na 22nd June 2022 da thokhiba order ne ba se sigi order se sahilka gi office bearer sing na High Court of Manipur da 26 July 2022 da challenge to duna leiraba subsidies ne ba adu ki duda party se da respondent se da Nepali sing se amata yawram de bagi maram uiduna Nepali kangbu na su Ram Prasad Cafe and 3 others na 3rd August 2022 duda moina su petition ama thajil aga moisu party ama oina hapchin biu haina same 581 of 2022 writ petition civil c sida High Court of Manipur na order se taki bane ba that 5 April August 2022 da adu itaradi Nepali singsu gram panchayat gi matang sida respondent party ama oina yawrabadina there is no point of summoning them adumaina sahil kana saman toba mathau ta deba adudi aduga naga sing so muka ekhoi gi lam ekhoi gi jati ne sini haira muka adugi thak tu da gen sa chatladi masai oza santan ai ki gi do lo se kanam ta na khangdre ba adu oturum da chatle ba moina su government gi action du yadrabani na order du challenge tore court ta chatle subsidies matter ne amuka asom side da amuka saman tawsilae adu edi contradictory ama oyeba adu edi kari gi court case harugono adumaina saman tawna raba tarabadi so sahil kana saman tawra so illegal ne lemai naga council na react to singsu aduga naga people's organization senapati matam du kampo pd laitawni na hojik present kampo p is also treated as senapati by the nagas moina district ration se ekoi accept to ki de hai aduga maram duna npo senapati na su react to eba adoi taradi lengak amale eba lengak tuna subsidies matter bus maina khatnaba kaino community gi marak sida khatnaba ya ba fam la adi mathau to de bagi inactive obsolete government later mong the lebagi maram ama oiduna se tholak pane ba so the bigger picture larger picture do engasai high ki bagi do ne ba ei lak chage ba who are Gorkhas and who are Nepalis simayam sing se akoina ni ba mathau tai ba
adu 1820s 1830s adu dagi adum 19th century dagi Manipur da tara ga adum leira di moibu indigenous dinate ILP gi rule matungina adubu moise permanent settler adum oidor ribra adu ai tare di moina moigi ngasai hai kiba autonomous district council gi first ihan han bathok kiba 1971 duda Kishore Thapa haibadu Kampopi district headquarter degi autonomous district council ka gram panchayat se amatane ba ek ki matungina autonomous district council chatpa mafam da panchayat gram panchayat chatpa yaro haibane 1994 gi gram panchayat ek ki matungina adoi taradi gram panchayat ek se 1994 da lakpane ba du hena haliba 1971 gi autonomous district council ki ek to da Kishore Thapa na MDC member of district council ADC member oira ga dum la ataradi ko adoi taradi moise Kampopi mafam se da Nepali se hana digi tare haibase ekhoi bhap tamina ba mathau taeba adu mana chairman phangdebagi hai eina pauta bada mana chairman phangdebagi 1974 da Manipur gi first legislative assembly statehood matung da ma vote lepe Kampopi da makar aga dum lai Kishore Thapa 1978 da from the same Kampopi gi district headquarters da autonomous district council gi election asni suba du da KK Chitri haina ama ADC member oina kaiba dudi the habitation of Nepalis or Gorkhas in Kampopi cannot be ruled out moibu hekta tan thopa ya deba recognize adum to thopa mathau taeba moina tariba jaga lamdu kanagi lamno di khangdre an survey yam leibani na kanagi lamno haiba ngamdriba lenlo leitriba an survey oi taradi MLR la chatriba MLR la chatnadrabani na lenlo tokpa MLR la rek na tokpa leiteba Manipur da adugi maram duna MLR la rek la kanda 1960 da survey to ra kansida present stretch of Kampopi se survey gi area chingneba sorok mapan sing se highway mapan sing se ado itaradi Nepali na pata taba yam leireba ekhoi Thadou chinnaw hen na moi oina earlier settlement taba mafam chu yam leyeba ado itaradi swai matang sida root cause of conflict se karino ekhoi understand to minaba matau taeba hoi Manipur nung sie hai taradi ngasai oja santana hai position of kaino Gorkha sing se kari oiga dobra hoi indigenous status di phangre adubu permanent settler adum tagani ba moise adu permanent settler du yadre hai taradi scheduled tribes oide moi general da adum oye hanadagi autonomous district council gi makhadadi moi member hojik sum member hum leiko autonomous district council sadaris matungina adu taradi karino moi gi problem se aduga moi gi aspiration of gram panchayat oina moina pami haibani na hanna nahak chatlame 2002 da ADC election later ngai da 2012 da amuka kathalame adoi taradi hojik di dispute da leirame moi gi problem se ADC oina pambai mongra or gram panchayat oina pambai mongra ani magi yadabani na ani mak chat pai jaga mafam da court ki dispute ama leba adoi da community mayam sing se communal do na ko NPO ro ate ro changsin basidi samon thai ba sahil kanadi sulale aduga react to hiba defines to hiba naga sing sulale issue se nei na dreba issue se taseng adi hoi ngasai hai hiba root cause di Nepali Gorkha macha amana memorandum irakpadagi maram uiduna aduda gram panchayat se former CM Biren na kanna naga Nepali ki aspiration ama oina muk reinstate to nimba ama lebadi ki maram duna he thinks for the aspirations of the Nepalis in Kampopi haina irakpagi maram duna Kuki sing saweba sawrabu moina saman to ki badi la leba adubu moina atopa rom dadi yamna discuss e kaya to ningde adubu haijan ba point di subsidies matter sida asmaina to narba mayam sing se yam la leba am not ba magasu ligeba taking advantage of this matam duda 2021 duda 22 duda aisu Kampopi da motbung da le ringei da akhoi Thadou student association secretary general pair matam duda Kobru reserve forest da hai tare KK reserve forest da u thagani haina sarkar na state forest department na initiative lokhat pa matam da
Thadou Student Association na yai kesu kaide problem leiti haiba matam sida sahil ka ko ba kangbu sing se hekta chong sil la aga moi se kanana use story na khoi khang ba pot ne ba moi gi maning da insil li ba suspension of operation kangbu gi militant Kuki militant kangbu na insin ba support to gi ba moi kangbu du na sit tawradi Michael se Thadou gi leader ama oibani na Thadou sina sigi reserve forest sida kaino ma u thaba se toba haiba sibu government bu welcome from chief minister ma bu welcome to sibu ekhoi ancestral land bu state sarkar na munbi khre haiba ka manabani mana se yon bi khre Kuki gi lam se mana yon khre haina sahil ka ko ba group organization singsina suspension of operation kangbu gi pressure duda ma se ekhoi kampo pi da dum Thadou student paihal adi mayam na Kuki mayam na ekhoi bu nung sira roi naron sisu suspension of operation kangbu singsu flop chat la ni haina ai bu arbitrarily kam maram sadana sahil ka kangbu na ai sibu social boycott e to e haina hajil level order ma thokjil le ba adu matik cheap oina leikriba sahil ka ne ba ai di kaya chu discuss tong ning de ba ngasi di sahil ka gi issue tholak panina aina haijaning ba do ne ba sahil ka should know the laws moina law khang ba mathau ta he ba but law khang da bangak tanina kamaina sensitize to do na how do we rein in or reinforce law establishment of law in the hills. This is a very big question ko kasai oza santana hai do ne ba kamaina chingilam do da moina writ petition tharaga amuka party sing do muka samon to bosibu karino court na noi masen yana ba putho hai ba sunna chade sigi matter di adu sunna chade adu mayam sing se lebe pot ama lebe ni na aina ngasigi Manipur praja mayam sing da appeal to janing ba se issue du da chat se issue du karino the grievances of kaino ne ba gorkha kangbu ne ba adu gorkha kangbu gi aspiration du Manipur praja na ya bigadobra sarkar na ya bigadobra ya pham thokbra ya pham thok tabra pangan meitei pangan do na moising su indigenous amo oina losin ba reasonable oibra oidabra adu rom du chatla kan sida moya tari ba jaga sing do unsurvey land ne adu di MLR larek chatrabani na Kuki na su moyi lam ni hai ba ya de ba why big question another big question unsurvey lam ni na anybody can buy land in the hills because they are not survey lam da di article section 158 of MLR larek matungina scheduled tribal gi tariba lam du da di moyi mingda leiriba pata du da di non tribal non scheduled da pitho pa ya de hai ba di MLR larek na di tribal sing protect to ya ba adubu moina MLR du chathaning da ba gi maram oiduna moigi lamdi protect to dre hojik di chingi lamda an survey lamni na Nepali mayam tare da na Irang part 1 part 2 IT road mayam loi tabo mayam sing se give get execute to na re maram di law gi matung ina athing ba leita bani na so sige problem mayam sing se kamai na address to ba phabra hai ba se ei Manipur praja mayam oina ne ne han ninge ba 8 mind thamjage ngадagi koi settle tawraga lepsi moi original settler gi habagi claim gi yabage choba room gi pot mu sulai du at the same time sahil ka gumba asigumba akoi kaino amana association haiba tare masuna amada somada su yawba even akoi gi ozama ki case su laire sigma pot sidi at another level am da yeng ta ka di point oi masi khana da babu yabne ba form du laire du bu tabu masida akoi gi state ki law sina law and order law haiba tare masi mapanga yamna sonba maramna tawba ya ba thabak sing se tawdana lakoi posi myam ure duna tawning ba suma po sing se myam tawrak po se medi adum thoglak po pham se leiri aduga ai kana da lakchege oza hujik se akoi gi irang sigi soina akoi gi kano sida sigi posi ma su leire akoi gi manada ba khota ba man tawning ba tawbagi authority leite ba wafam dum su leire ngangning ba tawning ba kaukhaning ba matam hekka tawba kanana madugi kano do mangode power da pino haibagi hanguraga so pakum leite be pot ama tawning ba tawba wafam dum leire adu hujik se maroina huji akoi Manipur sida peace se santi se handla na ba tangdu leita na ba gi maroi ba khoi gi solution na jaga road map sidi miam da tarang machine hena uda bagi laibak thiba dum leire oza aroi boina punamaki Manipur thoi ba situation sigi context se lak jara kanda hujik leiri ba khoi gi peace se restore tong na bagi haitare masi se lambi se kaino ogani mai road map sai be wafam simtang oza lak choge du oza se ningsing mati amtang ai remind to janing base akoi gi Kuki akoi gi sorry Thadou in P Manipur gi oza gi site gi su MHA go unabada if I am not wrong
it was in back in February 16 or 17 da oba male ko ja adu da unaba matam da khoi gi kano se purak na bai damakta masigi solution si purak na bai damakta warol khara pira kanda madu thabak do non thok pina bagi wafam ja hoin thangat ki be wafam su lei bani ado khoi da tongan tongan ba khoi gi kano khara lei riba Manipur se hujik lei riba irang se da dum thohalaga leiba element khara haitare anti peace sai tare makoi sing se leiba makhai di masi yaroi haibagi tongan ba khoi gi loop sing haidra khara su pan bagi ahum mari ma du gi post wafam thangat pi ki lei ja laksening base ta seng hujik lei riba irang se da yam achom obstacle ama oi base makhoi se lak thogadi road map tu gi lambi tu lakada oi bana makhoi se achom major obstacle se dum oi du na tre hara kan dai mamang da su akoi ma gi panelist respective panelist ani su thambi ki ba sigi supremacy gi pot lak pase mase ta seng hara kan da akoi hujik hujik tawriba dum kuki se dum oi doida natra haraga sugumba stumbling block when lei post oi doida kamai thambi ninga ja ki khuding mak se unified di oide adubu social unified oide Manipur su yamna unified di oide but kai badi nate unity di adu maintain to Manipur gi integrity gi unity adubu handak ki thodok hai tare kuki mai te conflict sida who are cookies e kanara hai bese achopa question laeva sigi di ekoi thado impi thado student na haijare is cookie hai bidi Manipur da leite cookie hai bese ideology ne kari ideology no Manipur gi lamda 22,000 square kilometer Manipur gi lam sida cookie country cookie state cookie union territory taliba ideology amani Manipur adu thugaina na bagi damakta network semi ba thado gi marol ngang iba thado gi cultural identity mayam tori ba mayam singsena imaginary or illusion or dream ama sagat laga cookie country cookie state se phangani Manipur gi thugai ba yagani haiba concept separatist ideology ama sida chatpa ga achoba meite gi kaino furup khatna ba gi neba sigi sida thado sing na ekoi cookie nate culturally linguistically ekoi cookie nate ekoi thado kangbu se hobadagi Manipur se India da changdingai mamang dagi di Manipur se ngaga ga thado sing se laaga adum leibani adumain toduna thado sing sina Manipur gi territorial integrity cultural integrity administrative integrity or social integrity multi ethnic integrity mayam se ngaga adum lakpani adubu fataba ideology kuki haibasina lakpadagi maram duna hitang infect to hiwa yawane handaki conflict ki root cause issue adugi kuki du kanna bagi damakta sarkar da khatna bagi mahutu da meite ga thado ga khatna ba irang ni adoi taradi karino solution hai taradi koina fazana thamki government of India da su meite responsible CSO sing da su koi thamki community understanding between thado between meite and mar meite and other mayam sing se recognize tribe mayam sing se understanding amam lagnara kan se da government of India ga cookie gi appeasement policy toba atei te sing se masana dum tokchara ani ekhoi mayam punsin ringai phawbudi sigi politician sing se da ekhoi depend already yaroi as a Manipur macha ma oina thado as a Manipuri macha ma oina ekhoi na hide is we stand for Manipur integrity adubu integrity haibase phaminaraga chaminaraga thakminadringai phawdi karai degi asi thado na hairi ise imphal da kobio moirang da kobio thobal da kobio lakke Manipur gi wangang sai adubu som sai degi thado kuki nate adu Manipur gi damak ta ngang sai hai taradi we have to sit together we have to talk together we have to sleep together no adu ngang dingai phawda di thado se kuki ne hekta haijil aga karai degi integrity dum ngang adi so ya roi so oi roi ba so Manipur ya seng ba lani kanara thidok na se adugi lani du pulap thingmin na se to idea of Manipur du implement to se hai bane ngang se hai ban na tade ba jikti puthok na ra se ba adu puthok na ba gi damak tu da ngasi achoba role di majority oi riba state amagi capital su oi riba Imphal maro ina Manipur meitei singna lit loba mathau tai ba government of India katang tai na ba Chinkuki narco terrorist katang tai na ba gisu hoi factor achoba amane tawda bu indigenous tribes mayam singa chamin na ba thakmin na ba tumin na ba wari sa na ba anywhere in the world si tawdingai phawdi you talk about unity integrity of Manipur suk oi roi hai bese ei roi ba thamjaninge